Thoubal District ki Icham Khunnau dasu Thokchom Bengi amasung Icham Khunnau Meira Paibi Lup na sinduna ngasi Manipur gi yelhomi muthatnaba tawriba thausil khudakta lepkadabani India gi Kanglup Furup naiba thawong yaningde narco terrorist marufuk tatlasi mapandagi landarakpa narco terrorist sing tanthokhigadabani narco terrorist singa su yaroi haiba dabi touraduna Meira Paibi ima ibelsing na Wakat mifam famkhre Wakat mifam adada saruk yakhibi Meira Paibi luchingbi chingtham ombi memton na fongdorakpada Manipur da NRC chatnanaba Thourang thuna paikhatlu lan loidri fauba Khutlai Louthok Yaroi lan loidriba fauba combing operation Thoubal Yaroi haiba wafam thamlaki Wakat mifam adu loisilakpada Meira Paibi ima ibelsing na eikhoi Shanti pammi Manipur gi irang athubada loisilu amasung Khul Ngakpasing Faba Yaroi haiba kholau kaya lauki darna je tantinate lan loisenbiyo haidana pambani aduga me awam dagi horapadagi na India gi Prime Minister Narendra Modi Manipur da amuk phau lakidaba aduga amisana Delhi da meeting tawda akon Manipur gi sem yawandaba adu karigino haidusima ju hangjaningi aduga akoi gi Manipur gi da leiriba Khul Ngakpasing bu makoina pusalaga asam lai pan tanggalaga koming tawdaba koming tawba yaroi aduga moina lan loisalu haiba yadraga hauji akoi gi Manipur da leiriba isa isu khudima machi da haba punba tawbase mama jingna yaningde haiba aduga hauji changai central post jingje hanbi garo aduga aikoi Manipur di yamna ingna tingna panba leibak ni aduna Manipur da leiriba kuki minister changjala ibase Narendra Modi ga Amisa gi lamda pubi garo moida thambi garo haibate ima jingi wapamna sima thamjaningi aduga Manipur da asam lai pham changakpada Meira Paibi mayamna changba yaroi haibase akoi Meira Paibi gi pandamni Khul Ngakpa amata phaba yaroi akoi moi lan loisalaba matungda Khul Ngakpadi masa na tokegi yani aduna mokoi changai ba khudingmakse akoi Meira Paibi khudimanga tinagari haiba wapan du tamlaga mayam dagi bidai longera